Assalamualaikum everyone. Yam ngakpa iramdamse sumiyeng mani adubo ubada mitna ba yam yawe maramdi ikoi ising ichaw si handan thoe kana gumba ikoi gi sarkar gi government gi taraf dagi kai gumba ama phote kyar lakat pagi phibam di laite ba ko adoga laita laira ba nong mesara tanja ba mioi sing le sing saw la ka dore miyam gi mateng pangge na lei su yauri to kana gumba organization da sing saw la ka dore sing saw si gi miyam gi mateng pangge haina lei su yawi sarkar di pura sleeping ni tung gre ko sarkar de aduga amaga ngasai gi sing saw da miyam gi minung si du la ga yamna aduda sing saw du da thilani adagi amada ke dorani aduga police na pai ikoi police na pai ga da police na law na su ga da case ya mi huran bai pha boiro nupi angang gi oro na traga ani paisa thoba gi oro adagi na traga na senthoi gi thoba gi oro sigi myam si kana na kari togani hai kanda hai ba jiki organization hai tare ko si sina to da ba ado koi police department ga siti moina kari su pura laita bugum ni mo koi na use tori si masing ya me du tore si tore na si am nungai je de ko aduna lairi ba koi gi sarkar manipur gi hujik sarkar di laitre koi di ado lairi ba governor na salai ra ga pr lai bane na ko masida koi praja koi gi gyan ta ma thau tai aduga amana kara organization lairi sida koi gi mising yam organization lairi ko masi sing ji ai wakhal di hujik pr si am kuina thamme sarkar si da semdana lai si ngasi fobo ruling party gi bjp government si gi da lairi be mla sing sida haiba tare so ba koi gi organization mi masing yam ba lairi maming paning de ko palura ga hekta ngon da anti tarakani aduna si sing sine koi bjp government gi bjp gi mla ma da na wahai ma haiba ngam de ba sonjagraba koi gi mp congress gi mp Zabi mall gumba dagi natragana MLA singumba sumba sida chikpa ekta khut thaba khotpa myam to ngamba adai ngangba sungamba ado ruling party da lairiba BJP sida di karim hangatpa ya kedodaba sumbe firam da laiba Manipur da lairiba CSO myam je pula punsalaga darna amtang tawbada koi sarkar semdri boy koi haugallaroi na phamba matamda makoi ji kai chen gadori no na ai sum ai wakhal da lakpaduni ko CSO sing ji pullaga adugi matungda bi ekoi gi praja sing ji pullaga ekoi sarkar semdri foba manipur gi war si loisandri foba ekoi hallo ena phamba matam da kana na no badu da ke thinga kadori si adu maina to wangam ba si ekoi gi da laitre e na sawi bi na wangi si na nemi na sumaina loina laikhibana iram dam da thongan gi leader oi khibana ngasi iram dam se khang khong saibani masi yam nungai ti amtang pulsan biraga ekoi manipur da sarkar ama thamaga aikoi gi chakot thorang da amadi any hiramda amadi manipur gi war asi losan ban khwaidi phagane na khalli sarkar gi aikoi gi employee lairi ba aikoi sing chaw da kari gi da mam lairi fire da mai chakpa gi mai holam po ki si lairi sing sir mathau to da be da laita laira bana aikoi gi thangat na ngai ra laibu su yaure ba adu organization na su yaure ba aduga organization du na masagi haibadi masagi mana tawri du na isaw du gi marom da miyam gi mating du marom da kai gumba mayam ma laiye ba masi report si maitai chili naw de chulak pagini koi monda ado pangan de chulak pagini animak tu gi aina yenga gani ko haijare isa adum matam du gi record lai jai ko monda masi gi ado aina research tawro do pangbani aduna lan si kaisu kan de koi lan pam de na all community si law bana phagani ado lan si loisala laga sarkar amal hen bana phagani amadi manipur da santi oina peace oina hana dauna koi nuksi chana lai bana phagani haina ai thamjani thank you everyone It is quite punamak. Nasi ay topic sa kayo
gari thobase aduga Manipur gi lambi gi matang uje ayuk sidaina khabar paabda yamna nungai tawa thogu ama haita nungai trise kari no haiba kanda Thobandagi angang sing puba gari ama excursion gi damak lakpada si khoi tidimlom side ta bagan pi de haibi matang da khara phuna sena bagi thodu ama thok male adugi yorok padugi matang su oiba aduga haining ba wafam su khara laiba haita Manipur da lairiba gari macha dagi achauba thauriba bus tata JCB bok thauriba mayam adugi isagi private gari thauriba car sing commercial gi chaliba topa gari sing gari macha thauriba sing cycle thauriba khongna chaliba mipum khudimak tidim line ji Manipur da lambi da gari khwai dagi chinba lambi ni gari ju kanna thawgani lambi ju chingani gari ga lambi ga chana daba kano adui mathak tu da lambi pik khabasi mathak sida na kieta gari khamdok khamjin myam thambasina gari masa singdi hut lillaga chatkhiba bu yari achauba singdi laithok laisin yadaw nate aduna bagan pi de habigi matang sidi khoi common sense khara laiba tai mamang da thawriba gari sina khangna dum aina yet ta chatke tawsu mana somda thaidoraibra aina oija chatke tawsu mana somda thaidoraibra adu oiba taraga di mi duna ingonda bagan pi de haibadai khangdoi adu somda thawgat pe adaba bagan pi ge tawa ama laksimba somda matai da gari ma khamjin laiba adu dai na karai dagi bagan pi doi karai dai bagan pi doi no ba maruina Moirang Bazar dagi para seba Moirang Bazar dagi na adum laga lamkhai dagi na Moirang ge police station padare namdure ni wa namdure ni sing ni padare to namdure ni as thalle El Thing Thang Pai, Village Sandel District, date 25 June 2025. Company Commander Puan Chalaya Commando Ho, Sing Police Commando Ho, Bulletproof Khato, Dixie Khato, Hari Gong Komandi, Pumang Ludya Watu, Mutya Wantu, Kasih Kowe Talung Hanga, Pilsuade, Bailey Commando Alut Sajeba. In 2 years, the Commando Manipur Police
not allowed to come by the security forces. Now, security forces allow them to enter. Who are not the peacekeepers. We are not